Mayang tabir bu khai pun akpo image TV na taram na okcha bagal na Pradesh Kumar na khurumjari ngasigi maru pauda District Tarataruk Khelo India Center sing hangdok na Chief Minister and Biren na lupa lak mga sek sing District Youth Affairs and Sports ki officer sing da kusinakre Urea bag losil laga thambanate lomi sing da yena na bathambani hai na MLA Usam Deben na sengdora kre lomi sing da har panghalu hai bagi chara henbui kongjang sanchin kre water energy transportation space health and food security hiram sing da punna thabak tawminabada 12 U2 na yanare haina Prime Minister Narendra Modi na haikre apungoi po lobirsi Chief Minister and Biren ngasi Chief Minister ki Secretary ta pangthok khiba thorom amada state asigi district Tarataruk ta district level Khelo India Center hangdok na nabgi damak district youth affairs and sports ki officer sing da lupa lak mga gi sek sing kusinakre thorom du da wangana du da Chief Minister na phondok khiba da Prime Minister Sri Narendra Modi ki Khelo India program ki makada Ministry of Sports Government of India na laibak asig fam sing da Khelo India Center listing amalingkat na nabathabuk lokole Khelo India Center ki makada archery athletics boxing badminton cycling fencing hockey judo rowing shooting swimming table tennis weightlifting football sung traditional oiba sana khotnaba sing sakanglaba sports disciplines sing oina yaure aduna Manipur gi oina su district Tarataruk ta tongan ba sports disciplines sing da district level called Khelo India Center hangdok na ba sports authority of India Ministry of Youth Affairs and Sports Government of India na ayawa pire hari ISSLC gi examination da aikoi Manipur Sarkar kanaguma media khara da topper gi adu yawi na tawi madu aikoi Manipur Sarkar gi wene achouba achievement namne ne koi lawi handaki maramdi last 10 years ta aikoi 55% pass to gi chance aikoi 55 close to gosongam de adu hantak Manipur Sarkar na BJP government 1 and 2 sidai honor ga lakwa koi school fagaran se have mission sigi makha matungi ne koi honor matung na handak se koi 60% course or kanda koi history koi ka record ama thambanga me masigi damkai Manipur government ki Oza Singh school singi Oza Singh headmaster aduga tai mari leinaba sadra sadi punamaktai ai government ge site gi amade ai isa ge site gi ai thagachari loina lakadoi ba tarik tarag humdo 13 August ta kadugumba pass to gi chang yamna puthoki ba first division da oigera second division da oigera yamna puthoki ba dugumba school singi headmaster amadi Oza Singh da akhanna koi prize pibagi reward pibagi thaba betai ground do da pangthokani haina mayam simgai tamsa ngasi upung manga tabada 5th Assam Rifles Moregi Gobazang Post ki MBCP da Kenbo White tongduna lakpa mioi ama sek to buda brown sugar soap case kontra da yoram badagi far hari haribo brown sugar adu bamboo mat basket ta haptuna purambani brown sugar adu soap case sing yauna punna on bada gram listing machani humpu romni malem gi kachel lupa crore amaromgi oiramba yai hari drug ka konan farba mioi adudi moregi John Fang dagi Mr Sangam Lufo sahi kuntrama to apokpa Mr Jangdo bi hari farba mioi adu polam sing aduga konana more police station da makhata wa thabak paikhat anabagi damak question nakre thasi hokiba tangtara to the Kakching district ki wabukai lamkhai da urea harbek chamri paisinduna losilaga thalamle haina loksalna haikiwa harsing adu black carbar taunana bathamba nate wabai SC MLA Usam Deben na mahaki kendra gi lomi singda yenanaba yanglam SC MLA Dr Yumnam Radeshyam dagi
पुबनी हाइना वावाई एसगी एमएलए डॉक्टर उसम देवेना सेंगरोकली ngasi wabugai lamkhai da hianglam SC MLA yumnam radhasyam amadi wabugai SC MLA Dr. Usam Deven ani puna saruk yaduna pangtokpa pamisinga unaba amada MLA Dr. Usam Devena wafam asi phongdorokpani magna makhatana phongdorokpada wabugai SC gi oina handaki lorok asigi urea harbe listing nipan hana piraktuna si asigi toan mafamda media yauna yenthokhi hariba har yenthokpa aduda har masing yam dabana maram oirga wabugai lamkhai gi area asi thungba ngamkhide adubu mafam adugi miyam gi demand na henjilakpadagi yumthang nariba hianglam constituency gi MLA da haijaduna hianglam amadi wabugai gi SC gi mi punna leiriba wabugai lamkhai gi lomi singda yethokna naba harbek summary adu mahaki share laktringai gi numit kharni gi oina lokhi hariba har adu mahaki agriculture gi nominee M Haribalagi Mapuroiba Santagi Dukan gi Godon da Thamduna Yenthoknanaba Numit Ngai Kibani Adu Pau Paunaba Watpadagi Matakta Loksalna Hiram Asida Mapung Fana Tijindringaida Har Asibu Black Market Kidamak Paisinduna Thamlambagi Mongda Mediada Thamlakba Asi Yamna Laibak Tibani Maki Maikai Dagisu Henbagi Tabak Tamoy Sengna Tauduna Wawai Esida Mamangi MLA na Mong Baril Taram Dabana Maram Oerga Lomi Singna Tengnariba Awabadu Kohananaba Wasak Amagi Makada Tabak Tauribani Maram Asina Lausal Nasu Mahaki Tamoy Sengna Tauriba Tabak Asibu Kangbi Duna Wabgagi Lomi Singi Awabada Punna Saru Yaminisi Haiki Aduga Masagi Lairiba Lana Koi Lale Hariba Harse Aina Lojariba Ai Yamba Honorable MLA Tamura de Sam Ai Nak Pambi Yobire Lapioba I want to talk Hambioba Miami President I want to Hambioba Kamato Dana has Mina Hadi Sikarino Smina Lam Sikarino Karino Hanganda I Shana Pakumuntan Pibagi Matam Pibi Badia Brava Aina Karumba Aranba Hariba Har Himatanga Karubala Yaurgazu I Mamma Hajituni I MLA Pandagi I resigned to Jake Akoi Adumba Poriba Hard Big Sami is here Pasamiam in Tono Bidon Tamba Adumba Harni Pamisinga Unaba Aduda Saruk Yakiba Hianglam constituency MLA Dr. Y Radesham Namakata Aduna Wagwai Lamkai Katel the Pairiba Har Adu Black Market Kidamak Pashiduna Tamlambanate Har Adu Department Hianglam constituency Oinadi Marang Kaina Pirakpana Wabgagi Anova Har Ama Pirak Tringaigi Numit Kranigi Oina Paikibani Maram Asina Todo Asida Ekoi Maselgi Marakta Amana Amabulana Unana Uhanba Asi Taubiganu Taukibapuno Asi Lomi Miamgi Interesta Amadi Lamdam Asi Satok Hena Putokpa Ngamnanabagi Pandam da Taukibani Haiki Akun Bagi Tang Tarit Nipan the Lobo Matam Nipan Lishing Amaga Chama Logoda Butuki Sharuk to the Gi Agi now Sinamagi Agi Puna Lemnerba Wogai Lamkai Bazar Hagat the Hiana Mogai Lamkai Bazar Sida Akuba Tariba Mogai Ken the Manum the Labor me Yalam Ken the Manum the Labor me Yen Bata Konadre Atuna Samri Katang Hana I want the Arian Mentor PPU Matam Yen Bakana Agila Pakada Samidum Lobi Haba Arians Mena internet understanding of Makada Mana do Hybrid issue Yai Matanga Pokemon I Logi to Pu and understanding of Lega hard to upon the mind store them Tamjaramaga Shin Bani Amaromda Lomi Sing the Matam Sana Urea Har Panghalu Lomi Sing Gidamak Policy Semo Urea Har the politics Togunu Lomi the Har Sino Karbarwala Sing the Sinaganu Haiba demand Toguna Yanglam SG Manung Chanalaiba Yanglam Laipangan Bakakel the Nahrol Githodang Pau Segi senior correspondent to Oiba Sedo Yanglam ex-president Elamba Bormani Nasara Henry Kongjang Chachin Creek Sinjati Mipal Tang Daba Lomi Singbu Nuksibu Lomi Yaudana Ekoi Hingba Ngamloi Lomi Singi Punsi Kallu Lomi the Har Panghalu Urea Har the politics Togunu Hain Thava placard Singaloina Chatakiba Sara Henbagi Kongjang Aduda Elangba Bormanina Pongdoropada Hauzik Manipur Urea Hargi Tokliba Watok Sing Asi Manipur Gamana Urea Har the politics Tobadagi Tokpani Handak Sahi Asi Kara Nganna Nongju Lakre Haibasi Marilay Nava Departmenta Kangho Dabra
ꯂꯧꯃꯤꯁꯤꯡꯅ ꯍꯥꯔ ꯕꯦꯒ ꯑꯃ ꯐꯪꯅꯅꯕ ꯑꯍꯤꯡ ꯌꯥꯔꯛꯇꯨꯅ ꯂꯥꯛꯂꯤ ꯍꯥꯏꯕꯁꯤ ꯈꯪꯗꯕꯔꯥ? ꯂꯧꯃꯤꯁꯤꯡꯒꯤ ꯑꯋꯥꯕꯁꯤ ꯀꯣꯛꯅꯅꯕ ꯈꯔ ngana urea harsing asi chingchinduna thambiba kari kaibagi handak chingchilluba harsing asina demand tawriba lomi singna phangda dana inak khunba business tawba kangbuna phanglibasi karigino chief minister mityang sanba lusingba amani haina aikoina thajaba thamliba misak amani adubu agri department staff laina makoigi mathau pida vida yamna misang mikhai naiba MLA singda urea har karigi sinaribano lomi singna ngasi thengnariba awaba si urubada ai samak thamoida yamna nuaitaba fawi chinjak mipal tanghan daba manipur ama oihansi haibadi government athubada urea har miamda phanghanbiu har da apikba akhuba politics tawriba mari lainaba singi mathakta chief minister na yang changbiu lomi singna thengnariba urea har gi problem asi koktriba phawba charai hanbui khongjang asi makhatana sangchingani haiki daga tariba longmi singda matam jana maram jana har phaidabagi longmi myamgi awa base akoina yengbada yaman nungajadaba poi mamang sahidi horkanda mamang tam sumdu koina longmi demota ka law lakse adubo handaksu leiba longmi singi mayang krang khosangna ba mayam se chai ujarkanda ei thamoida yampin da phauje maramasina longmi singi interest ta ei har se marang kaina har longmi singna momon nukba athong do udi phawdi ai chara henbagi khonjang se sangang jagi hadni chagi ba philuje kanda yanglam lai bagi bethelasta research se tobjabani maramadunda athumunda manipur gi miyangi akhanba lusingmani haina ko thajari ba olever seng chatgi akana miang changbiduna longmi sing hoji wari ba har miang asi athubuda choktobiduna longmi singbu momyo tamhan view haisim mai da pedi thamjari lo singuloi shang thawal da urea har lo nabagi che sang thajilakkraba thawal amasung kakching district ki lomi singda ngasi dagi urea har piba hokre ngasi urea har yanthokpa aduda saruk yarduna district agriculture officer NJ Kumar na pawmi singda hai thawal amasung kakching district anegi mathau tawa har si punna back listing humpumari ni hai mathau taba har asimak Manipur Lenga ki Directorate of Agriculture Department ta pibinana haijakre hojik phawbada thawal amasung kakching district ki oina numit nini gi har stroke ta leiri haiki thawal district ki oina har pibiu haina se sang pichilakhiba lomi asi punna lising tram manga sukre kakching district ki oina lomi lising ni pan sukre haiba se sang pichilakkraba lomi singi har loina pinanaba honari director nasu piragani haibagi thajaba pirakle director dagi hek pirakpaga lomi singda makhatana yenthokani haiba wafamsu phongdokhi Hawan amasung kakching district ki oina ngasi tarik 3 July dagi ona harian ba jogre aina requirement hawan amasung kakching district ki oina bag lising pumari ka samapan yankai di thagat chakre tarik 8 da director da adu moina khara pibira praduna ai hojik ngasi dagi hona jen ba jare nomini ki stock til lai adu mathang ta pirakani hai ki thajaba su lai ki su pirakani na hai ai director apoi sa direct contact tawda adu wa dana wa du mayang ai na loksan gi ba lising tara ga thwan go na trawa kakching gi ma pan du ai requirement su thaja kare soi na pirakini na khalle mayang su ai angam ba thakta onaraga mayang gi amam to su thungna sinjagi ani khalle Manipur Lenga ki police singi mathaubu hena kumang sauksin nabagi pandamda ngasi district headquarters Bishnupur da Manipur gi DGP P Dongal IPS na petrol wash mobile app amadi tourist police Bishnupur launch tawkre app asigi mateng na police personnel singna duty tawbu real time the SP gazetted police officer na uba panglagani loinana tourist police Bishnupur na district asida tourist sing lakpada security piragani maru oina maibam lot war memorial peace museum Sendra Kabul Lamjau National Park amadi INA memorial moirang maru oina haiba mafam sing asidani thoram aduda tourist police Bishnupur ki helpline number 918798907141 amasu launch tawki It will be the same strength can cover. There is no need of increasing the strength. We can easily do it. And once you have this app, you can easily know that where to go, where the tourists are more, where it is less, and you can easily adjust the strength as you need. So, Bidya Bisa Singmatam
kuinadagi tandun lakpa demand sing lengak na pitokpiu mioi bagi hak khungau na bagi saktam na afaba lengak ama leire haiba utpayaroi haina ngasi BDF Guardian Association Thawal District na khabo ki anoba ketel sangda wakat pham kre ngasi wakat pham aduda BDF ki mung manung isa isu thak bangamdrei BDF isa singi wakat sing athubada pithok piduna warochin purakpiu lupa lising nipan ga chamngana matau kramna imung pugani haiba na singba thaba placard kya paiki BDF Guardian Association Thawal ki president kunrakpa memana Pongdok kibada BDF singna thagi phangliba kuchumal asidi tasengna hairabada MLA minister amagi masa amagi numit humni gi school chatpada amadi athum aw amasung masa adugi nungaina ba hotnabada tawba kharsa expenditure nadum heli haina haibada haimba thokloi aikoi gi icha singdi afaba masi oiba chinjak pijaba amadi afaba school da like tamhan basung amde afaba family ama oina hotnabada mai masin haiba dakar oi Mahai masin haidradi huran sinti mihat mipun crime kaya tholakpa tabani maduna iramdam asi ingba sikpa purukpa ngamgadra aikhoigi imung sing asigi awaba mayam si khara makhaidi kohan binaba isa oiriba BDF singna matam kuinadagi tanduna lakpa demand sing maru oina makhoigi thagi kuchumal helgat pinaba tatramdogi honorem sina naba service ki RR sembina naba Tonganba battalion lingnanaba service book sembiba pencil system thambiba amadi aranba ama torubagi khudakta service tagi disengage tawbagi mahut inquiry tawbinaba haiba demand kaya ama government asida taksinduna lakpa bu demand ama fawba ngasigi lengakna pitok naba khanabidaba tumina matam sangna namsindun thambiba bu ngasigi BDF singi mapa nupi angang hupna lengak asida pendabagi lengak na tan tabi naba ubi naba wakat mifam asi aikoina sillaga pamjabani haina phongdorki Baburam Jagjivan Satrabas Yojana gi senthang makhada Manipur government gi mobats na saba mathol manga yauba phamung chama capacity legadaba Bishnupur district ki ani shuba schedule caste oiba mairoi nupi sing tagi oiba hostel ama ngasi thanga government high school da thanga SC MLA Tongbram Robindro amari JETO Zone 4 Bishnupur TS Kendra na haunabi matung ina sangaduna miyamda khusinakre thanga high school na sinduna achamba thorom amaga loinana pangthokpa SC Girls Hostel sangabagi thorom aduda thanga part 2 gram panchayat ki pradhan Chandra Singh thanga high school gi headmaster in charge Samo amadi school asigi teaching amadi non teaching staff sing loinana school asigi mahiroi sing guardian sing chu saruk yaki thorom ka mari leina thanga SG MLA Tongbram Robindro na hai kibada mahaki ani suba team tam asigi oidba pandam gi manungsa na AC asida education sector amadi health sector da ahen bamideng thamduna AC asibu atai AC singdagi education amadi health sector da hena sokhat hangani hostel asina AC asigi laira bana mapung oiba ngami namna khundaba lamdam asigi nupi mahiroising kendra wangmalana mahitamba thaba ngamjadaba singda chawna kana piragani loinana masi khudong chaba punna lominasi haike haiba hostel sina koi thake lagi education sector da awon ba chawba ama kana ngam por kani haiba si achepa thajai si koi thake de already amna le provide da adum si koi ngasi Jirbam district manung chada laiba power grid the friendly environmental warriors FEW Jirbam gi third foundation gi thoram uchar thaduna pangtokre uchar tharbagi thoram aduda punna uchar ni futhaki u thabaga mari leina FEW gi vice president KSH Dayavantana hai Home Suba Foundation dega mari leina power grid ka kusamnaraga uchar nifu thajare matungda su miyam gi seva tawbangamba oijage haina phongdrokli wangoi kendra gi manung channa leiba top upok pi social union na sinduna handak haidokhiba exam singda mai palak khraba amadi thoidok hendok na mahiro singda khudol pot piduna pongning thot pogi thorom pangtokre
Top Upokpi Community Hall the Pangthok Kiba Thorum Aduda Longjam Tom Pisak Singh President Manipur State Cooperative Union Atoiba Mitung Bukrambam Ithoiba Senior Citizen Thorum Mapu Sograpong Hemanta National Sangit Natak Academy Awardee Muhammad Mani Khan Social Worker Kangjam Jayanta Headmaster Samusang Santipu Upper Primary School na Singbana Akhannawa Mithunglen Singh Oina Saruk Yaki Thorum Aduda Mahiroi Singbu Putting Togatpa Oina Asamba Kudol Pot Piki Bagaloina Matung Tarak Padasu Hena Honaning Bagi Apamba Pongdok Naki Lebak Marina Semba Group 12 U2 gi Ahanba Virtual Summit Wangang Bada Prime Minister Narendra Modi na Haiki Bada Tabak Puna Taminagadaba Lam Kaya Aikoina Kangle Project Sing Adugi Roadmap Amasu Thorang Tore Water Energy Transportation Space Health and Food Security Haibasida Puna Tabak Taminabada 12 U2 na Yanare 12 U2 ge Vision Adu Agenda asi progressive amasung practical oi haibasi taseng le 12 U2 na global level the energy security food security amasung economic growth ta maru oiba contribution soidana pigani thazai haibo pam sing Prime Minister Modi na phongdoki 12 U2 da yor lebak sing di US Israel UAE amasung India ni Europe amasung America da monkeypox ki case basing Yam Khalakpadagi Center na state singda Laina Asidagi section Nava Khan Kre monkeypox ki layong di layo amasung unsada angang mamasugi pugri gumba Sandurupani Hari World Health Organization Huna Haikibda Housing monkeypox case lishing of Chamri Tarahum Doi Sure case Ayambadi Europe amasung America da lay State Punumakta Ibasirol the Union Health Secretary Rajesh Bhushan na Puno Kibada Malayamgi Oibada monkeypox Laina Sandurupagi Public Health Kidamak Athubada Action Lokat Matutare State Singna Lokat Kadaba Tabak Sing Adudi Entry Point Punamakta Screening Test Togadabani Hospital Singda Miyamna Sogat Pa Amachangli Sang Naina Orientation Program Sing Lokat Labasu Authorities Sing the Kanganki monkeypox case Pazana Kangdok Nanaba Hospital Sing the Tabak Lokat Kadabani High Kick Amaramda Mirebak-tagi halakpa mioi Amada monkeypox ki layong manba khudam kaya phangkre haina Kerala State Health Minister Veena George na hongdokre nupa adudagi lowa sample adu testing gidamak National Institute of Virology da thakre hari lising ani ahum da thokiwa human trafficking case amaga mari leina sahi ani gi jail term adugi mayokta singa Dalir Mahandi na tharakpa appeal ama Patialagi District Court na lokidre mahakpu judicial custody da thamkre sahi tarapan gi mamangda Mahandi basumaki mayamba Samsir Singh na ain kaina paisa laurga miyoi kya makhogi troop ki member ni hajinduna mirebakta thaki haibagi maralda makhoi faki lisingani tripanda judicial Magistrate Amana Makoi with Chahi Ani jail the Tamnaba Rai Piki Adu Makoi Jamin the Tadokibani Makoina Makata na Bell Pibinanaba Appeal Toki Adu Courtna Yaki Hari Aru the Marupo Omuhana District Tarataruk Kelo India Center Singh Hangdok Nanawa Chief Minister and Birena Lupalak Mamagi Sek Singh District Youth Aviation Sports Ki Officer Singh the Kusinakre Yuria Bek Losil laga Tambanate, Lomi Sing the Yenana Tambani Haina MLA Usam Debena, Sangdura Cre Lomi Sing the Har Pangalu Haibagi, Chara, Henry Kongjang, Sakshin Cre Water, Energy, Transportation, Space, Health and Food Security, Hiram Singh the Puna Tabak Taminabada, 12 U2 na Yanare Haina Prime Minister Narendra Modi na High Cre Nasi the Mukta di PAODAM Pizza Mata solution. Jadi, miyang tabi di ba kwai puno po amuka hana krumjari.